ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 8ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯪꯂꯕꯗꯨꯗꯗꯤ ꯑꯃꯨꯁꯅꯥ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯄꯥꯕ ꯍꯧꯔꯛꯏ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯁꯤꯈ꯭ꯔꯕ ꯊꯥꯏꯅꯉꯩꯗ ꯂꯩꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯁꯒꯣꯜꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯀꯧꯊꯣꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ. ꯑꯗꯨ ꯈꯪꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯊꯤꯟꯊꯗꯅ ꯑꯃꯨꯁꯅꯥꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯁꯦ ꯍꯌꯦꯡ ꯉꯥꯏꯔꯔꯣꯏ ꯉꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯅꯤꯡꯊꯤꯅ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯊꯝꯖꯤꯟꯈ꯭ꯔꯤ. ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯄꯥꯈ꯭ꯔꯕꯅꯤ ꯆꯤꯐꯥ ꯄꯨꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯈꯛꯇꯅꯤꯅ ꯌꯦꯡꯕꯗ ꯈꯪꯏ. ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯁꯅꯥꯅ ꯍꯌꯦꯡꯒꯤ ꯊꯧꯔꯥꯡ ꯂꯥꯡꯕ ꯂꯣꯏꯔꯕꯗꯨꯗꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯑꯃꯥꯏꯕ ꯄꯤꯁꯛ ꯑꯗꯣ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯑꯗꯨꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯛꯄ ꯄꯣꯠꯁꯛ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯁꯦ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯔꯝꯗꯗꯤ ꯋꯥꯈꯥꯛ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯊꯤꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯀꯔꯝꯅ ꯊꯤꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯔꯤ. ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛ ꯃꯉꯣꯟꯗ ꯇꯥꯏꯅꯔꯛꯂꯕꯗꯤ ꯐꯩꯗꯣ, ꯃꯗꯨ ꯅꯠꯇꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯔꯛꯂꯕꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯂꯩꯖꯔꯤ. ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯍꯥꯛ ꯈꯜꯂꯤꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯍꯣꯔꯦꯟ ꯃꯥꯒꯤ ꯌꯨꯝꯗ ꯊꯥꯔꯛꯄꯗ ꯆꯪꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯃꯍꯥꯛꯅ ꯈꯩꯖ ꯍꯩꯖꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯣ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯔꯤ. ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯄꯤꯁꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯃꯗꯤ ꯑꯗꯨꯃꯛ ꯆꯤꯡꯅꯔꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ. ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯕꯗ ꯉꯥꯏꯔꯤꯕ ꯇꯥꯟꯖꯥꯅꯤ. ꯃꯇꯝ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯈꯤ. ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯔꯨꯕꯗ ꯄꯤꯁꯛ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯑꯗꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯁꯤꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛ ꯀꯔꯤꯅꯣ ꯁꯤꯗꯤ? ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯁꯤꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯂꯤꯕꯅꯤ. ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯗꯣ. ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯂꯒ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔꯦꯗꯣ. ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ. ꯑꯃꯥꯏꯕ ꯑꯃꯨꯁꯅꯥ, ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯒꯅ ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯪꯒꯅꯤꯗꯣ. ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯄꯤꯁꯛ ꯃꯍꯥꯛꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯈꯔ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯔꯤ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯌా ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯒꯗꯕꯗꯒꯤ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛ ꯅꯥꯆꯨꯡꯗꯅ ꯄꯔꯞ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤꯁꯨ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯀꯧꯔꯤ. ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯀ꯭ꯋꯥꯛ ꯀꯌꯥ ꯑꯃ ꯉꯪꯗꯨꯅ ꯄꯥꯏꯔꯛꯂꯤ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯥꯛꯅ ꯈꯣꯡꯏ. ꯑꯁꯨꯝꯅ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯑꯩꯈꯣꯏꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯪꯏ.
matam aduda kwaksing aduda amaiba pisakna mafam asta leiriba yamlaba sagol lanmi singa siga nakoi ga lanthing naduna angamba tano makoina kaidonungda nakoi bu ngamhanba yaroi haiduna yathang tauri asam na tawrakpadagidi haujikti sagol lanmi singa aduna amaiba pisakpu hanabagi damakta makoi na pairakpa kusu khulai singa aduna songsillaktuna hanana patauri adumna taruknabasu amaiba pisakna leithoktuna mahaki haijaba lewa mantra kaya sijinaduna lotuna leiri adumna tarukpa aduda haujik paiduna lakiba kwaksing ado sawmamaga wadina paitharak sauraba langja mari dagi su hena sauraba kwaksing aduna sagol lanmising aduda humjanba amati makhongna khotuna senduna puraga wanga paihalaga thadabana singba kaya ma tawduna akana mongda lanthingnarak lei sagol lanmising aduna payakliba khusu khulai sing aduna thabada kwaksing adusu yamna thina phibam soknabani soknariba lan asida amaiba pisakna khangi kaidonungda mahakna jam khraba sagol lanmising ase malan thingnaba ngamloi haibase mahakna khangi maramdi kwak haibasidi apaiba apikba jiba uchek amani makoina kandana bu kayam kangani adubu khudak aduda mahakna kari tawgdaba no khangdabade ki tangai phadana kwaksing do ngahaki oina paihan khibani asomna kwaksing aduga mahakhoi leiriba sagol lanmising aduga lanthengnari ngai tanja adugi khudong chaba lauraga amaiba pisakna kari tawsige haiduna wakal asum khalakpada mahakna pai khangari pamba kairen khara kauthokraga yam khraba sagol lanmising asi lanthingna halage khangari da asomna khallaga amaiba pisakna mahake leiwa mantrana khudak aduda yam khraba pamba kerel khara kauthokle asomna pamba kerel sing aduna thaibong pambi adugi marumdagi ngangduna tholakpa aduta amaiba pisak phawpa mihul ado changa chengum naribani mahakna kauthokpa oijarabasu mahake yathang ingadaba sa sing oijarabasu mahak masa phawba kiribani asomna pamba kerel sing aduna ngangduna tholakpa aduta sagol lanmi sing aduna kwak sing aduga lanthingari bodo tokthoknaga kai lakliba adomda mityeng thamakli aduma tawrakpa adu ta sagol lanmi sing aduna hais kari matawno sidi aikhoina tongliba yangoi sagol sidi pamba kerel uba yadaba ngaktani aduga yam khraba pamba kerel sing asiga lanthingna haiba sidi oithoktaba wafam amani adubu sanction khrabadi hanba kawba leiroidabani amaiba amosana ga ikhoi ga yana khibagi matungina no nganje phawbadi amaiba pisakpu hanabagi damakta kayarak handa lanjangadabani asumna hairaga yamkraba sagol lanmising aduna pamba career sing aduga akanba mawongda lanthingnarakli pamba career sing aduna sagol lanmising aduta songsen tuna haidatnabagi damakta honarakli adubu yamlaba sagol lanmising adudagi pairakli pamakhoi khuju kolai sing aduna pamba career sing aduta songsen tuna makhoi su thillari adubu siba naidaba khoyum layam ngaktanina amatadi sinati adubu makhoi wabadi wari mafam aduda adugumna yamna kana lanthengnabugi launa khongnaba amadi pamba career singna ngangbage khonjal aduta lekai miyam aduda leiriba mi punamak ado mi pai thabainari karibu thoknigaba jano khalladuna makhoisu mapalangda thokningbani adubu khonjal sing aduna makhoisu kibiduna thokpadi ngamladrei adumakpu khara sathiba tawbangamba makhoi miyoi khara tholaktuna tawribado kraidano kranano haiduni jingra I aduma jingnarakpa aduta amaiba pisaki hingkolgi khwaidagi sawba lamhang lampak malaba hingol marak aduta yamlaba timu laimu malaba musin muba makok mamit kyan men tadaba sagol tongba makhoi musin muba kharaga kaigi mawong manba kaijaw kharaga su akana mong lanthengna ba amati chongsen tuna kai singna haidatli aduga khara amana kai singna tu bu pharaga uya chal laktuna yamna tamthina ta pariba thang pariba singa tu thinduna akanma mongga lanthengna ba do ara padigi uri madu ubata yemba thokliba singa tu ti makokta makut hapi karino asidi khaladuna masidagi di mayam mathang yam khatnarakuna haujikti tawriba do karino hairo jingna khalaklei matawasumna mi mathang yam khalakpa aduda amaiba pisakto gasaidagi urabasu haujikti uraklei matamaduda amaiba pisakna karino siri miyam tilredana tawriba singa siwon thona ta akhukna batari makoina uba yaba lanpham nati adudi kamdau sige makhoi mayam pura makasi khungi labuk ta hoitha khrage aduga tawriba singa se aina ni haiba khangdana bui damakta ai sumpham masdagi lotlaga chatkrage asomna khallaga amaiba pisak tuminna
ꯃꯍꯥꯛꯀꯤ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛ ꯑꯗꯣ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯂꯤꯊꯣꯛꯂꯒ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯇꯝꯅ ꯆꯠꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯣ ꯈꯨꯟꯒꯤ ꯂꯧꯕꯨꯛꯂꯣꯝꯗ ꯀꯧꯈ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯁꯨ ꯀꯧꯈ꯭ꯔꯤ ꯀ꯭ꯋꯥꯛꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯉꯪꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯊꯥꯔꯛꯄ ꯌꯥꯝꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯁꯨ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗ ꯍꯧꯖꯤꯛꯇ ꯍꯤꯡꯈꯣꯜ ꯃꯇꯣꯟ ꯑꯗꯨꯗ ꯐꯨꯅꯔꯝꯕꯁꯤꯡ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯗꯨꯗ ꯌꯦꯡꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯎꯍꯜꯂꯝꯕ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯝꯅꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯈꯨꯟꯒꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏꯗ ꯂꯦꯞꯂꯒ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯦ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯗꯨꯅ ꯍꯩꯊꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯇꯝꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯏꯍꯟꯐꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏ ꯑꯃꯥꯏꯕ ꯄꯤꯁꯛ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯁꯛꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯑꯩꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯂꯥꯏꯇꯤꯟ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯁꯤꯈ꯭ꯔꯕ ꯁꯒꯣꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯊꯤ ꯐꯣꯡꯍꯜꯂꯛꯂꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯃꯄꯣꯛ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯐꯥꯖꯤꯟꯗꯨꯅ ꯑꯩꯅ ꯊꯝꯂꯕꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯥꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤꯗꯣ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯆꯪꯕ ꯅꯪꯗ꯭ꯔꯗꯨꯅ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯅ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯥꯖꯤꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯅ ꯁꯣꯟꯊ ꯅꯥꯗꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯛꯅꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯇꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈꯤ ꯑꯗꯨꯕꯨ ꯁꯔꯤꯠ ꯁꯔꯥꯛ ꯍꯩꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜꯅꯤ ꯈꯨꯗꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯆꯤꯛꯈ꯭ꯔꯤ ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯗꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤꯗꯤ ꯃꯊꯪ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯒꯣꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯁꯨ ꯆꯣꯡꯁꯤꯟꯗꯨꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯈ꯭ꯔꯤ ꯑꯗꯨꯒ ꯃꯊꯛꯇꯅ ꯆꯥꯎꯔꯕ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜꯁꯤꯡ ꯑꯗꯨꯕు ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯤꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯣꯏꯒꯥꯏꯗ꯭ꯔꯤꯕ ꯂꯧꯄꯥꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯈꯣꯏꯒꯥꯏꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯔꯝ ꯇꯥꯗꯨꯅ ꯎꯐꯨꯜ ꯑꯣꯟꯕ ꯍꯥꯏꯕꯗꯣ ꯇꯧꯔꯕꯅꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯒꯗꯧꯔꯕ ꯐꯥꯎꯕꯁꯤꯗ ꯂꯥꯛꯇꯕꯁꯤꯗ ꯃꯍꯥꯛꯁꯨ ꯃꯤꯄꯥꯏ ꯊꯕꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯈꯤꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯈꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯃꯍꯥꯛ ꯑꯗꯣ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯏꯆꯤꯛ ꯆꯤꯛꯏ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯀꯧꯕꯅ ꯐꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯂꯥꯏꯁꯟꯅꯐꯝ ꯑꯣꯏꯔꯤꯕ ꯍꯩꯈꯥ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏꯗꯤ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯛꯂꯤ ꯃꯇꯝ ꯆꯥꯗꯅ ꯂꯥꯟ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯔꯛꯄꯗꯨꯗꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯂꯥꯟꯐꯝ ꯑꯣꯏꯕꯅꯤꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯕ ꯀꯦꯔꯦꯜꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯦꯄꯦꯛꯁꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯍꯨꯏ ꯑꯃꯅ ꯂꯥꯛꯅ ꯈꯣꯡꯉꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯦꯄꯦꯛꯁꯅ ꯃꯁꯤꯒꯤ ꯍꯨꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗꯨ ꯅꯠꯇꯕꯔꯅꯦ ꯃꯥꯅꯤꯗ ꯁꯤꯈ꯭ꯔꯕ ꯍꯨꯏ ꯑꯃꯅ ꯂꯥꯛꯂꯒ ꯃꯇꯧ ꯀꯔꯝꯅ ꯈꯣꯡꯒꯗꯧꯔꯤꯕꯅꯣ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ
ai thuk laga amuk tang yeng usirane as thuk luragana mangkho mangkhut tu gyar men ta dana maku ka tu ani longa leiram labadi oi de he thuk la roja asum na khalaga gapex to tumina adumak leiri asum na leiri ngai tanja adu da thong adu da khoro khoro khotuna yamna hauna khongakli adumna torokpa du ta handak ti gapex to hogat taba ngamjaduna phamung thang hogalakli aduga mamang thong tamna parap lakli aduga mahangna hui yedugi maming ado kauraka mahana thong ado hangdokli asum na mahana hangdoklu matamdadi hui ado leiramdri mahana hui ado hui kauduna akoibu di yengnak matamdadi hui ado sumangi matonda mabu tingak yengduna leiribado gapex ta uri madu ubada gapex na parap thoklaga sumangda kumtharaga hai kaidore nangdi sikhrabadaine ha aina phungkhrabadaine ba aina phungkhrebaduna karamba kanagi hui aduga nangna hojik laklasina kamdoribano asomna matomta murum solaga hui aduda nange haduna toru matamdadi hui ado khudak aduta maya ado yamna sauna aduna ngangsang na panglaga gapex ki makhori tamna songsalai adumna songsalalaga makhori ado sabak ama lokthokuna hojikti gapex to yamna kanna saina phangli mardanatana hojik leiriba mahaki manakta leiriba hui aduna mahaki mamai mabet abati makok amadi manangan mathabana singba pangkhota khotpadagidi mahak gyan mena mata tari saina khol aduna mahak naman khibana mahaki nupipu yamna kanna korokli adumna gapex na kanna kaurabasu mahaki nupiti sungthok tholakhiri matamada gapex na ai yaroba matam jorobadi phawbada aigi nupina kyada nungwana tumduna leithokliba asomna khalduna leiringai hui aduna mahaki makhorida chikkibado amukhanna chikdai matamada gapex na khalli karino hui asina aigi ngaksamda chabak ama lokthok khraba phawda aina mi koba ngamli karino tawriba sibo haiduna mahagado china khol aduga lonena imungde chensen nabagida makta honarakli adumna mahana mangol tamna songkhallakpa duta hui aduna chensen laktuna mahaki makhong aduta khurok thangkhibadagidi gapex to upsanduna mangol dari aduta mamaina yaisinduna yamna kanna saina khol amaga loinana sumang aduta tharo onduna khangli adumna mahana tawringi tanja aduma kada hui to chensil lagduna mahaki mamai aduta siklage batagum maya launa kathoktuna umsinna tori adumna torpod gapex na kana leibage aibo amta kallo haiduna yamna kanna lauri asumna mahana laurambadagi mahaka mikap khangthok thorakli aduga mana koibadi yengna kamatamdadi mahaki nupina ising pairaduna sor thabet honduna kaidorage gyan tarabro haiduna hangaklibado gapex na mamit tingak panglaga yengdo leiri masa pumba humangana pi kanglabani matamaduta gapex ki nupina kari torobage mangda kari uribano haiduna hangi matamaduta gapex na mahaki mamangda uriba singado loinamak pauk tamduna khanghalli adumna pauk tamduna khanghanbaduda mahaki nupina mang haibasidi mangni nahang hui aduta tati tawaina tawkhiba leikhibadagi adugumba phattaba mangado manghallakpa oiramgani yarese kachu tawraroi mondo ningthina manam namthuklaga tumlo hairamlaga gapex ki nupi do ising khujaya thamnabagi damakta chaksang romda thakhi matamaduda gapex na kari hojiki du ai ki mang oiramlaba mang oirambagi phabani ko nalamdrabadi ai sodina siramgani da asumna khanro leiringai hui khobagi makhol takhi khojal adu tabada gapex yamna kanna lauki adumna gapex na kanna laurpaduta mahaki nupi ado parap chelakli aduga kari amuk torobagi haiduna hanglari matamada gapex na hui khonibasna ta dabra aiga manga thokpa thodok ado taibangda su thoklaga dore haiduna yamna kanna wa ngangi matamada gapex ki nupina asiri ko yumthang nabagi huini kadai lagi khoi gi huidu oiradoni bano haiduna sairi kiman kibana gapex to migi yumthang nabagi hui khongo phawba mahak ado kithik kirum tawduna koilaw lawba mi angau baibado oikhi masidagi de gapex ki nupina kadabada ahingo ngayasida nisa sanara nu hairamnaga mahakti tumlingni haiduna dumak tumkhri somdana kamdori amaiba amusna to mahaki laisana phamaduta sagol singatupu hanjin korokli nongsu ngalaklabani nongan thoroppaduta amusnati lekta pham khangdrabani masidagi di mahangna hanjin korokpa aduta somda amaiba pisakki leiriba pama career sin amati kwaksing adusu mahan phamda hankinabagi matam joroklabadudadi pisakna thokliba lanpham masel loisinaro aduga haujikti sagol lanmisa nakoisunda han phamda hallo
ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯟꯁꯤꯜꯂꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯑꯃꯣꯁꯅꯥꯗ ꯅꯈꯣꯏꯅ ꯂꯃꯟ ꯈꯨꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯑꯩꯈꯣꯏꯒꯤꯁꯨ ꯍꯟꯈꯤꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯑꯩꯈꯣꯏꯒ ꯆꯥꯛꯊꯥꯛ ꯄꯤꯔꯣ ꯍꯥꯏꯔꯤ ꯉꯁꯥꯏ ꯃꯈꯩꯁꯨ ꯈꯟꯖꯜꯂꯨꯗꯕ ꯋꯥꯐꯝ ꯑꯃ ꯑꯃꯥꯏꯕ ꯄꯤꯁꯛꯇ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯁꯛꯇꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯈ꯭ꯔꯤ ꯍꯧꯖꯤꯛꯀꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯁꯤꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯟ ꯀꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡꯕ ꯌꯦꯟ ꯑꯃꯃꯝ ꯀꯠꯂꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯦꯟ ꯀꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯃꯥꯡꯉꯅ ꯄꯤꯀꯥꯡꯂꯩ ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯒꯤꯗꯤ ꯆꯦꯡ ꯈꯔ ꯊꯥꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯅꯈꯣꯏ ꯁꯥꯎꯔꯅꯨ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯍꯜꯂꯨ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯗꯨ ꯂꯧꯔꯔꯨ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯁꯦ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯍꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯗ ꯇꯝꯂꯔꯤ ꯋꯥꯐꯝ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ ꯑꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯄꯥꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯄꯤꯁꯛ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯍꯌꯦꯡ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯌꯦꯟ 50-60 ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯤ ꯃꯥꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯄꯨꯂꯞ ꯑꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯕꯁꯨ ꯂꯧꯔꯕ ꯍꯥꯏꯗꯨꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯃꯨꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯁꯅꯥꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯆꯠꯂꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯅꯍꯥꯛ ꯑꯁꯦ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯃꯍꯥꯛ ꯆꯠꯅꯤꯡꯗꯕꯗꯒꯤ ꯍꯥꯏꯕꯗꯤ ꯁꯤꯅꯤꯡꯗꯕꯗꯒꯤ ꯃꯍꯥꯛ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥ ꯄꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯅ ꯒꯦꯄꯦꯛꯁꯀꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯁꯤꯡ ꯑꯗꯨꯅ ꯒꯦꯄꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯧꯔꯨꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯁꯅꯥꯅ ꯏꯁ ꯑꯩ ꯁꯤꯕꯒꯤ ꯁꯔꯨꯛ ꯃꯥ ꯑꯣꯏꯅ ꯁꯤꯕꯅ ꯐꯩ ꯀꯥꯟꯅꯗꯕ ꯃꯤꯁꯛꯅꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯒꯦꯄꯦꯛꯁꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯥꯏꯕ ꯅꯪꯅ ꯑꯗꯨꯝꯅ ꯄꯨꯛꯆꯦꯜ ꯐꯠꯂꯝꯂꯣꯏ ꯍꯥꯏꯔꯕ ꯈꯪꯂꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯌꯦꯡꯉꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯍꯧꯖꯤꯛ ꯒꯦꯄꯦꯛꯁꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯨꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯀꯤꯗꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕꯗꯨꯗꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯃꯥꯏꯕ ꯄꯤꯁꯛꯀꯤ ꯄꯥꯝꯕ ꯀꯦꯔꯤꯌꯔꯁꯤꯡ ꯑꯗꯨꯅ ꯂꯥꯛꯆꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯊꯨꯗꯦꯛꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯦꯄꯦꯛꯁꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯒꯦꯄꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯤꯕ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯗꯣ ꯍꯩꯈꯥ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯈ꯭ꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯃꯁꯤꯗꯤ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯃꯥꯏꯕ ꯄꯤꯁꯛꯇꯣ ꯊꯦꯝꯕꯨꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯄꯤꯁꯛ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯍꯩ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯉꯍꯥꯟꯋꯥꯏꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯒꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯅꯪꯕꯨ ꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯀꯔꯝꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕꯅꯣ ꯑꯩꯅ ꯄꯤꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯕꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯁꯦ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯣ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯅꯍꯥꯛꯀꯤ ꯑꯣꯏꯍꯧꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯅꯤꯔꯔꯣꯏꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯂꯣꯏꯅꯃꯛ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯗꯣ ꯌꯥꯝꯂꯤꯕ ꯃꯈꯩ ꯌꯨꯝ ꯑꯗꯣ
ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯍꯥꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ ꯅꯍꯥꯛꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯀꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯁꯦꯛ ꯃꯉꯥꯜꯁꯤꯡ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯅꯍꯥꯛꯅ ꯃꯊꯧ ꯇꯧꯍꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯤ ꯇꯥꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯩꯒꯤꯁꯨ ꯀꯥꯟꯅꯖꯕ ꯇꯪꯈꯥꯏ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯒꯨꯟꯒ ꯂꯩꯔꯤꯕ ꯅꯈꯣꯏꯒ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯜꯂꯤꯀꯣ ꯑꯁꯨꯝꯅ ꯑꯃꯗ ꯄꯤꯁꯛꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯕꯨꯡꯁꯨ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅꯕꯨ ꯐꯒꯅꯤ ꯈꯜꯂꯕꯗꯤ ꯊꯕꯛ ꯑꯗꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅꯁꯨ ꯍꯣꯠꯅꯕꯤꯔꯦ ꯍꯥꯏꯗꯨꯅ ꯊꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯄꯤꯁꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯀꯣꯠꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯒ ꯔꯨꯃꯥꯜ ꯑꯉꯧꯕ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯣꯝꯗ ꯀꯦꯄꯦꯛꯁꯇꯣ ꯃꯁꯥꯗꯣ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯃꯪꯂꯥꯛꯅꯗꯨꯅ ꯍꯨꯏ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯨꯝꯗ ꯄꯪꯂꯥꯎꯗ ꯂꯥꯎꯏ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯍꯨꯏ ꯈꯣꯡꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯔꯤꯕ ꯁꯥꯍꯤꯡ ꯆꯥꯕ ꯌꯦꯡꯕꯗ ꯇꯝꯊꯤꯔꯕ ꯍꯨꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯒꯦꯄꯦꯛꯁꯇꯣ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯑꯐꯤ ꯉꯐꯥꯏ ꯑꯣꯏꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯀꯦꯄꯦꯛꯁ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯅꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯃꯥꯏꯕ ꯑꯃꯨꯁꯅꯥꯕꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯖꯔꯛꯂꯤꯕ ꯑꯁꯤꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ